ngasi phongkibasi phongsing amasum thokiba thawdo wathoksingi maruoiba I pausing khongatcharaga Manipur Top Channel gi mekedi mayam da share tawjarake ahanbada maruoiba paw ama oina lakhosaraga Hunphun village da emergency lauthokre Hunphun Urkhul village ki headman Hais A Sarimayana kunasigi territorial rights ngak sinanaba state of emergency local gi wahaida khanganuk ama lauthokre wareb asi hangang court Awungtang Urkhulda Hunphun Urkhul village ki frontal organization singi constituent unit punamak yauna mifam pangthoktona kupna khanaraba matungda laukhibane village asida hauzik oiriba phibam asi afaba oidre haina headman Hais A Sarimayana lauthoklaba matungda state of emergency asi laibak pokpa numitagi satnaba hokhibane April 13 ta khosawnaraba miyamna TNL gi office complex ta thomjinduna akai athoi thowan kibadugi makha tarakpada emergency lathokibane Urkhul town da CRPC gi section chamaga nifuga mari thamlabasu tangkhul nagalongbo assembly session pangthokpa yahan kibadagi miyamna hingsa gi thabak chatharakibane amasum village council na hai TNL na Hunphun Urkhul village ki mayok ta hanadagi ex communication order Inback tawkhibana Urkhul town assembly pangthoktanaba TNL da kayarak hana khanganduna lakhi aikhoigi thadoknaba yadraba lamgi haksing ngak senanaba tholakpa phibam sing mayoknanaba khunja singna sem saduna laigani amasum movement khudimakta mikup nahum singna laigani khanuk emergency lathokhrabadi tangtaba hanjilaktriba phawba khun asigi law and order kaihalakpa makhal amatagi get together program natragana function khun asida pangthokpada athingba thami village authority da mangjoluna information pidana makhal amatagi harau kumai natragana asauba thoram amata pangthokpa yaroi tangai phadaba phibam singdagi pangthokpa tarabasu mari lenaba miyoi sing natraga group sing aduna mangjoluna sayol amagi mamangda Hunphun Urkhul village ki village authority sing da khangangadabani amasum ayaba lawgadabani amasum program pangthokpa matamda guidelines sing amasum procedures sing ningthina ngakadabani hainasu pawsina palli makasa tharakpoina topa paw khara namu COVID-19 gi tanja lawduna post gi mamal hena yonba yaroi COVID-19 gi second wave ki akan basapu lakpaga loinena lamdam masidasu laingakna laisat asibu ngakthoknanaba pambai kya puthoktuna laisat asibu park sana sandoraktana lamdam asigi frontline workers sing yawno khotnaduna awaba saitheng khara makhai kokna bhotnaduna lakli laisat asigi maraksida lamdam asida lairiba nomagi suruga saba misa miyamgi awaba saitheng mayoknaduna laklingai saira asida lalon itik tawba misingna posagi mamal yoningba mamalda yolakpa asina nomagi suruga sajaba sinmi singda puba thangba ngamdaba saitheng piduna matam kyadagi hauduna lamdam asida lakli haina amsona thadorakpa sirol amana haidi Serol asina hai laisat asigi saitheng khang lingai ser asida lalon itik tawriba miyoi sing dukan phamlibi isil inaw singa posai mamal hena yonba si khudaktagi tokadabani malem sin mathuna COVID-19 na awaba pankhai lomlaba matam asida masai sendongi khalaga posagi mamal henganaba yolaribising all Manipur Muslim Student Organization amsona port ki mamal retail price ka sanana yuan bra haina miyeng satharagani amadi amsona satharakadaba khongthang singda miyamna mateng pangbiyo COVID-19 gi luraba tanpham asida lainga ki oina lairiba concern department singna maming khaki oina lairiba sisu laibak thibani miyam gi oina lairiba lainga asinasu akan mamiyeng sangma mathoktai amsona laibak miyam gi damak posei tangkhana yoliba si thingnaba lakhatpa khongthang sing mi lainaba stakeholders singnasu mating pinaba appeal torakli loinana COVID-19 laisat asi puna thengna minanaba tangai phade hanadagi hauna amsona Manipur miyam gi damak athoktuna lakliba matungda matung tarakpadasu amsona miyam gi damak lepkhigani haina su pawsna palli makasa tharakpoina to pamaruiba pawkhra namu CBI ACB Kolkata gi final report yaningde Prime Minister da case asigi matangda zero tharagani JC Haukiba April gi amada ningthausam bibisna gi miyat ki CBI ACB Kolkata na satharak investigation gi final report ni haiduna mapung fadaba aranba report ama Chief Judicial Magistrate Imphal West Court pikhalakhiba du pendaba madi yaningdaba galoinana bibisna justice phangnanaba JC gi makha taba khongjang ama oina haukiba April tareta Director General of Police Government of Manipur bibisna gi miyat ki FIR number 138 Clause 7 2019
SGM PS CBI case number 11 cross 52019 CBI SCB Kolkata gi accused oiribegi blood group tawbina loinana CBI SCB Kolkata gi aranba report ki aranba warep sing ibase JC na pisin khre loinana CGM Imphal West SGM IW da serol asi pisin khre hain spouse na pali makha sa tharak poina to pamaroiba pau khrana city police na SOP ngakna dukan phamba singda fine thian khre COVID-19 license na positive oiba migi masing no gi hengalak pa sina maram oiduna license asidagi ngak thokna bagi section thorangi thabak lokhat bagi saru ama oina city police na konba Imphal manung amadi akoiba mafam singda drive sathaduna SOP ngakna dukan phamlamba lambi da mi ka hena punsin basing takthok bagi thabak satakhre city police station gi inspector OC Sudir gi lamjing makhada satakhiba drive aduda marks uptaba miyoi sing fine thian ki loinana marks piduna uphan ki sathariba drive asina Imphal manung amadi akoiba mafam singna marks uptana satok sasin tawba miyoi sing gi masing hantharakle satakhiba sigi drive aduda COVID-19 gi SOP ngaktana dukana hangduna postai yolamba sing fine thian ki lambi da niyam kaina postai yonsinbagi thabak sathaba singsu taktokhi ngasigi drive adugi manungsana rotation 9 dukan ani kanaraga thong hangduna postai yongadaba dukan sing marking tawbagi thabak su satakhi city police na satakhiba drive asi aduki matik kanaba phangki masina Imphal manung amadi akoiba mafamda sathok chasin tawriba miyoi singna COVID-19 gi SOP protocol ngakna haibadi marks uptuna social distancing ngakna satok chasin tawbagi mami fazana tabu uki hainasu pausna makhatana phongdorakli makasa tharak poina topa pau khara namu CC pura COVID-19 vaccination duty satpi nurse amasu maki driver da ban sakot pasingna tamthina phurakpa miyoi sing sairak pinaba CM na memorandum pisin khre ngarang ayu pung 10 minute kulrom tabada phobok chaw ikhaida ana layengi mari lainana mathau tawba lakpa nupi medical staff ama amasu maki driver da ban sakot pa miyoi singna attack satahan khiba duda sienaba miyoi sing ain gi matung ina matik saba serak pi yuaina ngasi chief minister N Biren da memorandum ama pisin khre memorandum pisin khibasi ngarang satharakhiba ka henba thaudo adugi mayokta CM khiba joint action committee medical fraternity Susampur gi president Jamthi Yaral Balte amadi JC gi secretary Dr. James K Tauthang anina sahi tawduna Manipur gi chief minister N Biren da memorandum kusina khibani memorandum aduda pallibadi ngarangi thaudo aduda ban sagot pa miyoi singi ka henba thawongda Hyundai case registration number MN01K9669 asi amang ata thuan batanatana gari aduda tonglakpi nupi medical staff ama amadi maki driver aso opan nangan kiba thaudo adugi matangda ngasi Manipur gi chief minister N Biren da memorandum ama pisinduna ana layenga mari lainana mathok pangthokpa satsabi staff singda aso opan nanghalakhiba miyoi sing adugi mathakta ain goeba sapsaba thabot lokhat pinabasu haina khangalakli Panbayay ngarangi thaudo aduru soklaba nupi medical staff adugi maming Rosi Thomboy Haukip amasum maki driver adugi maming Namilan Thongsai kawi makoi PHC Saikot Sampur COVID-19 vaccination gi duty lakpa da ban sakot pasingna satharakpa attack ta aso opan nangkhibani thokiba ka henba thaudo asigi matangna PHC Saikot Sampur COVID-19 vaccination duty satpi nurse amasu maki driver da ban sakot pasingna tamthiba maun attack tokiba madi aso opan nangan khibadu medical department Susampurna yamna kana condemn tawi haina medical officer Susampur gi thaupuriba Dr. Bumsin Pau Tausingna phongdokpa leikhrabani loinana ngasi sungarang thokiba medical staff amadi driver phurakpagi thawong adubu yaningdaba phongdoktuna Susampur district headquarter Susampur gi lairiba medical staff sinasu sit and protest satakhi hainasu pausna palli loisilak poina to patien paukhra namu congress matamna kabru lefamda yena balaikide Manipur Pradesh Congress Committee gi president Govidas Konthaujamna haikre Congress matamda kabru lefamda yena balaikide haujiki sarkar gi matamda yena ribasidi sarkarna decision lawgadabane wafam asing asi MPCC na sinduna BT Road leba Congress bawana pangthok khongjom de thoramda makna phungdokhibani makna makha taraduna yena ribasigi matangda decision lawdana equipment gi theory sathaduna lairabadi furup amagi marakta nungsinadaba hingalakane tholiba thaudo asi nungsinabagi khudamla thong ama thugaibada government na tuminna laisilibisi karigino masi government gi
नेग्लिजेंटनी गवर्नमेंट हैतबदगी थोखिबनी हाइनसु पाउसन मखाताना फोंदोरक्ली लोइसिलक्पो ओइना लेबासगी ओइबो कोविड-19 अपडेट मैम पिजगे नोंमा खक्तदा कोविड केस लाख अहुमगा लिसिंग कुंथ्रागनी थोई थेंगनरे मियोय लिसिंग अनिगा सनिगा हुमफुगो हुमदोय लेखिद्रे लेबासदा कोविड ना नाबा मसिंग नोंमा हेंगलक्तुना हौखिबा पुंग कुनगा मरिदा मियोय लाख अहुमगा लिसिंग कुंथ्रागनी थोई पॉजिटिव ओइबगा लोइनना मियोय लिसिंग अनिगा सनिगा हुमफुगो हुमदोय लेखिद्रे रिकवरी ना 1.36 लाख यौरे हौजिक फावबदा कोविड केस करोड़ अमगा लाख हुमफुगो निथोयगा लिसिंग हुमफुगो हुमदोयगा सतरुका मौद्रगा मंगा यौरे लेखिदबना लाख अमगा लिसिंग मार्फुगा तरुका समापनगा कुन यौरे नाबदगी फरकपना करोड़ अमगा लाख कुंथ्रागा तरुका लिसिंग निफुगा निपानगा सामगा यांखैगा मपन यौरे एक्टिव केस ना लाख कुनगा मरिगा लिसिंग कुनगा निपानगा सतरुका तरागा तरुनी सुहाइरी अदुगा अतोपमना महाराष्ट्र दा हॉस्पिटल मै साकपदा कोविड ना नाबा तरागा हुमदोय सिरे महाराष्ट्र की हॉस्पिटल मई सापगी थौदोक हॉस्पिटल ICU थमदुना लयेंग कोविड-19 नाब तरागुमदे लेखिद्रे थौदो इंक्वायरी तौनब सरकार खंगनख्रे है पाउसना मखाताना पल्ली।